Mebys News and Information adom batarang nokjari. Maynmar gi onjada PLA gi lanmi ahum nongmei na kaptuna hatlamle hairi. Maynmar da changjapam loduna leiba PLA gi lanmi ni hairiba mloi ahum gi asi bahakjang singadu ngarang numidang phangkibani hairi. Leikidraba mloi ahum adu Maynmar gi onjada leiba lalholuf adugi tactical headquarter ga naknaba lambi amadagi KNAB gi kangbuna ngarang nungtil pung marirom taba matamda phaduna pukhraba matungda nongmei na kaptuna hatlambani hairi. Leikidraba PLA gi lanmi ni hairiba mloi ahum adu kenbo bike ani da chalingaida KNAB gi kangbuna phaduna pukhibani. Leikidraba PLA gi lanmi ni hairiba sing adu Thoubal district ki yairipok gi Sanjit More dagi Lucky amadi Wangkhai dagi ayangba oiramba yai haina thajanari hairi. Haurakliba angangsingbu school tamba tokhidanaba amadi school da lakninanaba anoba thorang amoina Manipur ki Chief Minister N Biren Luching Makhada Manipur gi atai mafam singdadi hanna haukraba Building is Learning Aid BaLA project Manipur lenga ke Education Law and Legislative Affairs Minister Heingang Basanta Kumar na Bishnupur district su ahan poina Heingang Primary School Heingang Makhada ngasi houdokhre Hanagi leiriba school building sing asi khara semjin chajin tawduna angang singna lakninaba amadi thawai yawba henganaba BaLA project asi hogdokpani masida school gi faklang singda angang singna pamgada balai sing BaLA gi volunteer oza singna yekli masina school gi fajabasu hengathali amadi angang singna school lakningbasu hengani Biren gi Luching Makhada paliba lengak asina kanna honabadagi lengak ki school singsu mahiroi sing enrollment torakpasi chada kuntra yorakli amadi pass tobagi changsu hengalakli Makhata na lengak na mahiroi khudingmak lairik tamba tokhidanaba amadi lairik hainanaba afaba mahiroi amamam oinanaba lengak na kanna midyeng changli haina mahang haike Heingang Kendra gi Achanbingei thongkhonda Imphal River manungda sajillamba toilet sing SDC IE amadi Water Resource Department gi official singna police ka loinana thugaikhre tural khongnungda toilet dustbin yumkai sajinbiganu hairakli YK College Wangjing Principal Dr. S. Giribu atopa college amada transfer toba yaroi haiduna ngasi college asigi mahiroi singna kanba khongjang changsinkhre Khoisaunaraba mahiroi sing aduna Manipur lenga ke Higher and Technical Education Department gi commissioner na Irai numita thokiba transfer order adu yamna kanna yaningdaba phongdokpagai loinana ngasidagi YK College ki administrative block amasung gate so lonsinduna college ta kanagumba amata changba yahankhidre transfer order kaktriba phawba college thingzelagani haina mahiroi sing phongdoknarakle ngasi nongmaijing suti oijerabasu khoisaunaraba mahiroi sing aduna lenga ki order adubu kham thengna pendaba phongdoktuna college campus ta wakan mifam phangki wakan mifam aduda revoke transfer order of our principal immediately no unreasonable transfer of principal go back new principal maram chadana principal transfer toba yaningde academic atmosphere kahen bigano principal gi transfer order khudakta handokpiu haibna chingba thaba placard kaya painakhi All Manipur PHED Workers and Employee Association ki Secretary Sapam Samngong Haikre Manipur Sarkar ki Makhada Casual Master Role amadi contractual oina thabak toriba PHED ki department da chahi kuntra thabak toraklaba workers conversion tobati haudraba employees sing asigi daily wages asi unskilled da oina nongmada lupa chani ga mudra marini skilled na lupa chani ga marfutara mangani thama da lupa lising nipan ga chani kun ga mari amadi lupa lising nipan ga chani pan yangkai khak piba si fawbadi Manipur Sarkar gi achoba asoiba mane wafam asi Manipur Press Club ta unaba amada mahangna phongdokhibani Mangna makha taraduna hauzik Manipur da pochai ki mamal atya pakna wangkhalakpa matam asida nongmagi khuchuma lupa chani ga mudra mari amasung chani ga marputara manga fangliba labor employees sing asigi awaba Manipur Sarkar na ubifam thoi the Constitution of India gi Article 15 Equality before law gi matungina equal pay for equal work asigi matungina casual amana regular LDC amaga wages chap manana pifam thoi haibasi Constitution of India haibani masigi matungina chap manana pifam thoi Manipur Sarkar gi casual master role amadi contractual employee khudingmak regular employee loina onthokpan natraga regular employees sing na fangliba khosumanga chap manana pibiu hainasu phongdokhi Gari huranba ni haiba miyama mahakna huralakpa gari ge konana Assam Rifles amadi Manipur Police ki combined force na phare paraba miyo idu ki maming Saikulen Haukip Chaikun gataruk apokpa TS Ngamchai Haukip kawi Palel Molom Village tagin hairi Pausana Hai Imphal West District ki Khuyatong Bukri achoba manaktagi
Royal Enfield lama hurankhre habagi pao ma More Police pirikpadagi thijinbagi thabak chathringai ngarang khuding thabi check post dagi mi edu Gari ga konna fagatpa amkibani hairi. Ngasi ayuk Jiribam Railway Station gi Golar tholamadi paitol gi manung chana leiba railway track ta nupa amagi asi bhakchang ama phangle asi bhakchang asi Jiribam Police ki kangbuna laukhatlaba matung ngasi numit yungba matung pung 12 ga minute yang khairom taba matamda Jiribam gi ningsing kholda leiriba hospital gi mokta thamkhre Jiribam Police gi fangba pawgi matung inadi asi bhakchang asi Jiribam Hospital gi mokta thamlaba matungda laikhidraba myoyasigi mayambani haiba myoy ama Jiribam Hospital ta laktuna asiba sigi maming taklaki hairi matam amadi paisa sizinaba haitabana Manipur chawkhataba state ama oina lerambani Manipur lengangna start of houdokhre si lupa crore kuntradani adubo haujukti Manipur gi hagulakliba naharol singi senthok lambi mapung phana lehenaba lupa crore jamada pandam thamle mamangda Manipur de tourist lakpagi chang nemlamba du haujukti lepa leitana tourist singna lakningba state ama haibadu oiri haina Chief Minister N Birena ngarang Manipur Society for Skill Development na sinduna pangthokiba certificate yenthopagi thoramda phongdokhre